Ngasi numida wairam phongkiba pawniko pawse dagi maruiba paw khara khangasaraka miyamda khudo tamjike KNO gi luchingba Kelvin gi mayumai thakrai Churachandpur district laiba Kuki National Organization gi KNO gi luchingba Kelvin Aikem thangi mayum masing yamlaba miyamna ngarang numida mai thakibaga loinana district asida nauna amuk tension wangkhalakrai Central Government ga suspension of operation Su agreement khuyekpina bada yauriba KNO gi yamna maru oiba luchingba Kelvin gi mayum adu masing yamlaba miyamna mai tharambani haina official singna phongdokhi mafam adugi miyoi singna de electric short circuit na maram oiraga yamadu mai chalakhibani haina phongdokli masing yamlaba miyam ngarang numidang Kuki Job Council amadi Indigenous Tribal Leader Forum gi spokesperson Ginja Boangzong gi mayumdasu attack tongnaba honakhi adubu mafam aduda lairamba miyamna matam chana thinghobodagi mayum adudi mai thaba ngamhogdre hairi Prime Minister Narendra Modi na kumjal ising aniga subna kuningahumdagi May 3 haurakkiba kangluki irang matung tarakpada ahanba oina Churachandpur da laktuna miyamgi mifam amada wa nganglamba matungda yum mai thabagi thaudo asi thokhibani September 3 da maru oiba Kuki Job Group anina center ga su agreement khuyekpinakhibada Manipur gi yamna maru oiba lifeline oiriba National Highway 2 da Free moment lahembagi wafam yai habagi dama Kuki miyamna ihau hauraktuda KNO gi luchingba Kelvin Aikem thangi mayumai thakibani hairi Free moment lahembagi wafam yaningdaba phongdoktuna Prime Minister lakpagi sem sariba punamaksu ama ata thoanba laikhrabani makhatarapa pawda Free moment lairagani haina laukthokle haina maitei phurukki miyamna khaliba adu aramba wafamni KJC Kuki Job Council KJC na handak New Delhi da Ministry of Home Affairs MIC gi official singa unaraba matungda National Highway number 2 Imphal Dimapur lambi asida free moment lairagani haina laukthokle haina maitei phurukki miyamna khaliba adu aramba wafamni KJC na highway hangdokhiba leite security force na Kangpokpi National Highway paringda laukhaliba section thorangi thabaksing asida pamdaba thodoksin Thoktonaba Kangpokpi gi miyamna cooperation pibiyo haina KJC na thadorakhiba seol amada nanghauna na khanghalakli seol asina makhataraduna hai Kuki amade maitei furup anigi marakta yanaba ama puraktribana hanadagi leiraklaba buffer zone sing makhatana laikhigani masida furup animaki miyoisingna buffer zone sing asi lansiloidavani karigumba athingba asi thugainaba honaraklabadi maduna irang asi makhatana tholaknaba machak oigani hairi makhatarapa pawda miyoi ama ichawna chenthakrai Imphal East District ki Khetri awang lekaida ngasi nungthil pung 3:30 tabada electoral gi imai pathorakpaga loinana masagi chai 30 rom suraba miyoi ama chenthakre hairi ichawna chenthakraba miyoi adugi maming MD Ramjan kawi hairi makhatarapa oina kangla pawdagi maruoiba paw khara khangasaraka miyamda khudo tamjige Modi gi khongchat PM oina lakpa nate BJP manung sangtainaba lakpani Ojoy Sahi ani hene irang mayoknariba state asida Prime Minister Modi lakani haibaduda lamdam asida shanti amasung tangdu leitaba phibam puraklakani haina yamna asa tawrambani adubu madugi ona tainabada Modi gi Manipur khongchat asi PM oina lakpa nate BJP manungi sangtainaba lakpani haina former MLA Ojoy na ngasi Congress babanda pangthokiba pawki mifam amada phongdokhrei mahakna makhatana haikibada karigamba Modi na Prime Minister oina laklamba tarabadi lamdam asida lairiba opposition MLA sing CSO sing miyamgi luchingba singa wari sanaduna lamdam asida santi amasung tangdu leitaba phibam puraknaba wa khanarambadabani adubu BJP gi manungi sangtainaba lakpana hariba sing asi amata pangthokidabani PM na lakhiba aduda Kuki singi oinadi makhoigi demand adu mayek sengna thamkhrabasu aikhoigi oinadi PM da BJP gi MLA singna kari thamkhibagi haina phongdokhi makhatarapa pawda Guwahati da komgi medical student amada tamthina attack chatharakibagi thawong condemn tawi haukiba tang 12 da Guwahati gi Khanapara da Manipur gi Moirang Mathak village gi Joseph Sarto kauba Indigenous Medical Student amabu
मयोई खरना तमथिना एटेक चथरखिबगी थौं अदु इंडिजिनस कम्युनिटीसिंगे महूत सिल्लिबा फेडरेशन ऑफ हाउमीना अकम मौंगदा कंडेम तवी लोइनना थौदो अदुदा चेनरेबसिंगे मथक्ता अकम एक्शन लौगदबनी हाइना लुप असिना थदोरपा चेओल अमना हाइरे चेओल असिना मखाताना हाइरिबना मणिपुरगी गवर्नर अमसुंग चीफ सेक्रेटरीना लुचिंगदुना हिरम असिगी मतंगदा मियेंग संबगा लोइनना आसाम स्टेट गवर्नमेंट अमसुंग यूनियन मिनिस्ट्री ऑफ होम अफेयर्स का खुसमनादुना अथुबा मथौ ताबा थबकसिंग पाइखतनाबसु तक्चिल्ली सौक्तुना लाइकनरिबा मेडिकल स्टूडेंट सार्टो आफाबा फैसिलिटी खुदिमक सुना लाइबा हॉस्पिटल अमदा खुदक ट्रांसफर तौबा याउना लायेंबदा चंगबा सेंफामसिंग खुदिमक मै लेनाबा अथॉरिटीसिंगी मैकेदगी पुथोकदबनी थौदो अदुदा चेनरिबसिंगी मथक्ता अथुबदा एफआईआर लॉन्च तौदुना आइनगी ओएबा एक्शन लौखटकदबनी मणिपुरगी वांगबदा लैरिबा मणिपुरगी इंडिजिनस महैरोइसिंगबु मपुंग फाबा सिक्योरिटी पीगदबनी मणिपुरगी वांगबदा लैदुना महैरोइसिंग तमलिबा इंडिजिनस कम्युनिटी मियोइसिंग आसोय अंगाम थोक्तनबा अमसुंग असिगुबा तमथिबा थौंगसिंग थोलकपा थिंगनबगीदमक इंटर स्टेट डायलॉग चथगदबनी आसाम पुलिस की मैकेदगी अथुबदा थबक लौखटुना मरा लैबा मियोइ खुदिमक फानबा तक्सिल्ली मारी लैनारिबा स्टेट गवर्नमेंट की मैकेदगी इंडिजिनस स्टूडेंट अमसुंग फैमिली सिंगबु आसोय अंगाम याहलोय हाबगी थाजबदा पीगदबनी तुंगी आशा लैरिबा मेडिकल महैरोय अमदा खुद थरकपा हाइबसी नेशनल यूनिटी अमसुंग जस्टिस अकीबा पीबने हाइना लौवी मरम अदुना मसिगी मतंगदा मै लेनबसिंगना चप चाबा थबकसिंग लौखटकदबनी हाइरे मखा तरकपा पाउदा तुरेलगी इमाइ लेपतना वांखलकपदगी इथाइ बेरेसकी गेट मंगा मा हांगदोखरे नोंग लेपतना ताबना मरम ओइरगा तुरेलसिंगी इमाइ वांखलकपना इथाइ बेरेसकी गेट मंगा मा ngasi अयुपुंग 10:45 ताबदगी हांगदोकपा हौखरे NHPC की मखादा लैरिबा इखाइ बेलेसकी गेट मंगामक लोइनम हांगदोकलबसु इसिंगी इमाइदी मखा ताना हेंगलकपा लेप्त्रे इथाइ बेलेसकी इसिंगी इमाइ असि ngasi अयुक लैरंबा चांगदगी खरा लेप्तना हेंगलकपना हौजिक लैरिबा इथाइ बेलेसकी इमाइ असि छि लेवलदगी अपस्ट्रीम अमसुंग डाउनस्ट्रीम अनिमक्ता मीटर 794.9 लैरी इसिंग लेप्तना हेंगलकपा असिना इथाइ डामगी मथक्ता लैरिबा युमसिंग इचाव मायोकनरकपा याबगी फिबम लाकपना पोचै थैदोकनबा हौनरे इथाइ वापोक्पी नोमाइखोंग अमसुंग मनाक नकपा जगासिंगदा लैरिबा ngayok farm kaya pathokpa yaunare इथाइ डामदगी मखा थंगबा डाउनस्ट्रीम के सरokta ising imai leptana wangkhalakpana manipur turalgi launambal pathokpa kaya yorokpadagi miyam thoknaraktuna ising thingbagi thaba akama mongda chathari nakal amaramda sukunu kendragi manungchuna leiriba wangu chithe amom lekade manipur turalgi launambal pathorakpadagi ising chenchilakhiba aduna yum kai kaya ama ata tholamgadabadagi miyamna kanna hotnabadagi thingba ngamkhare haire